Sana khonabagi hiramda aikoina ngasi afaw sanaroi kya ama uba phangkare amadi makoina karamna horki amadi karamba lifestyle hingabsu loina khangnare adubu afaw sanaroi sing adugi maningda mahakpu kari de soikigani khanduna kupsen senariba music adugi maramdadi nongmotus aikoina khalude ngasigi fawarba football sanaroi Messi amadi Ronaldo gi marumdusu asigumlaba bodyguard singna makoibu kupsen senaduna matam chupada leire Topik asiga mari lenaba video ama Daily Dose Manipurna mayam gidamakta puduna laksari video asibu loi phawi ingwiduna kanagi bodyguard no amati mahakna kari thabak tawri haibatu amutang khangdokbiyo Messi ne buhairadi sijarage haiba fan mayam amasu ngasi football gi taibang asida leiribani chumina traga lali haibadu viewers singna soiduna comment section na tawsinbiram David Beckham na chalaiba Inter Miami football da Messi ne hek join tawkibaga club asigi maming aduki matik chatkre Messi yenganaba football fans kya lak tingduna laknari Messi gi matekna club asigi value asi aduki matik wangan kre video asigi marak thatna Daily Dose Manipur movie recaps koba channel ama mayam gidamakta hangdok chare channel asida anoba romance crime amadi drama film kya Manipur londa recap tawsare mayam na channel asibusu amutang mahawlawbiyo amadi support su tawbiyo Mayam sing asibo lamna thamkraka nakan amaromdana Messi amadi Ronaldo gumlaba apaw sanaroi singbu kupsen senariba makoigi bodyguard singisu yamna chawa role ama leire handakta Messi na Inter Miami da join tawkibaga yamna toina fans singna Messi gi bodyguard pu Messi na leiba mapam kudingda coin inaba thengnai Messi na field da leiba da phawba bodyguard aduna coin inai haiba yamna loyal oiraba Messi gi bodyguard atugi mingdi Yasin Chico Video asigi makha tarakpada Messi gi bodyguard Yasin Chico gi maramda khaminase Messi asi USA da sanakiba ahanba highest profile soccer star amane maramaduna mahak asi mayam gi target amasu oire Miami club ki president David Beckham na Yasin Chico bu Messi gi bodyguard oina thamke Yasin Chico asi ichamchamba security personnel amakak natte mahak asi hanagi US Navy SEAL oina Iraq amadi Afghanistan gi experience lerba misak amani hainisu hainari Mahak asi mixed martial art haibadi MMA desu yamna experience lereba miyoy amane asigumlaba mahaki skill sing asina malemgi khwaidagi maming chatpa footballer ama oireba Messi gi bodyguard oina thamlibani adubu Yasin na US Navy SEAL da lermi natraga lermde haiba asi exact oiba wahudi khangma ngamre adubu mahaki fitness level adudi somna mahaki Instagram profile da soidna uba phangkane Yasin Chico gi mingchat asi Messi ka guard tawwa adu kaktana mapung padre Hujau mahaki social media following oina 295k Instagram da leire mahaki follower asida Messi masamaksu yauri mahaki popularity asi Messi ka guard tawba kaktu natana mahaki MMA amadi training kaya adunasu achawa maramamo aile Checo na ahanba MMA professional mai pakiba asi Thailand da oike mahaki first round aduda minute amaga second kuntrada mai pakke Yasin Chico asi MMA da yamna haisingba misak amadi mahakna training tawbagi video kya amasu Instagram da toini takane video asigi makha tarakpada Messi gi bodyguard Yasin Chico na paisa kya yamna earn tawi habatu amu khanginase mahaki salary gi oina report amagi matung ina Chico na tha gi oina $250,000 lawi masida mahakna Messi amadi mahaki family Antonella Roccojo Thiago Matthew amadi Kairosu yangsinbada yawi chahi gi oina punna $3 million phawwa Chico na phang Atubu hadakta Yasin Chico gi yamna mitna singba action atuna controversy mayam amasutok khudam moina hairabada angang na phawba Messi gi manakta changlaga photo naminabada sumhak na thingli Chico gi primary responsibility asi tasengna Messi amadi mahaki family bu phibam ama hektada protect tawba asine amaromdana Lionel Messi na mahaki game changing performance aduna Inter Miami bu level amada thambangamle aduga bodyguard Chico na sumhaki Matauda matik chana tauduna fame kaya amasu pangle Messi bu mikup kuding section na thambagi tabak ado Yasin Chico na matik chana pangtokli amati mahak asi Messi gi oina di tana yadraba mari amasu oire field gi mapanda bu oire manungda bu oire mahaki role asi adugi matik chawkre amati yamna complex oire amati Messi gi oina di mahaki security gi oina matha saningai su oire Inter Miami club pu anoba maipakwa amada purak panattana Matang asida Daily Dose Manipur na mayamdaki kanya na bayatang nijari amati video asibu like share amati channel asibu so subscribe takshin ba kawiram